ngasi nungdaram phongkiba tongan mache phongsingi maruiba pausing khongasaraga mayamda share tawjage ahamada ngasi gi oiba Manipur COVID-19 update ta miyoi taruk positive oire amana lekhidre saliba pung kunga mari asida Manipur da miyoi taruk COVID-19 positive oiba thenakre miyoi taraga nipana laiset asidagi phaduna discharge Toukhre ngasi gi oina laiset asina miyoi aman lekatnaba ngamdana lekhidre health department ki additional directors oiriba department asigi wangangloi Dr. Khairom Sasi Kumar Mangang Tadoropa Chirol Amana Hai ngasi nauna positive oikiba miyoi taruk asi tharaga state asida COVID-19 gi apunba confirm case lising kunga mapan ga sam kunga taruk sukre hauju pawbada laiset asidagi phakiba migi masing lising kunga nipan ga satruka yangkhai ga mari sukre hauji active case ta maudraga mapan lairi laiset asina laikitaba migi masingna sahum ko humdraga humdoi lairi haujuk pawba laiset asidagi phakibagi sangsada 98.337 oidi henis pawsin makatana phungdorakli makha chatharakpoina topa maru eba pawamana mo order thoktrabdi lakliba February 12 amasum 13 da lainga ki ojasing mass casual lip launaba warep laure phegoksta state cabinet na approve tawkhraba tare suba UGC pay and regulation 2018 asi implement tonaba athubada Manipur lengana order thoktrabdi lakliba February 17 amasum 13 da lenga ki college ojasing mass casual lip launaba warep laure hairi ngasi Manipur Press Club ta pangthokiba pawgi mifam amada Phegeksta gi president Dr. A Pisakna hai ngarang DM College of Science ta sathakiba Phegoksta gi sit and protest hairiba warep asit lokibani masige iroinana warep mari amasu loki warep singadudi kariguma February 17 fawbgi manungda order thoktaba tarabadi mathangi numit 17 Manipur da lariba lainga ki college singna class boycott tawbigi khongjung saksingani masida lainga ki college oja singna mateng pangbiba Manipur gi chief minister da taksinduna college oja singi tare suba UGC pay and regulation 2018 asi order thokwananaba CM na tawdang lohon mana singmani haina su pawsina makatari makha chatharakpoina topa paw Tribri assembly da thumjilagani exam thingba yauna akanba khongjung changchilagani student union amba amadi kimaksna talib demand sing thasi ki taraga matui fawgi manungda ayaba pidrabdi mathangi numit February 12 dagi assembly da thomjinbaga loinana SSBD Music College ki thasi gi nipan dagi haugadoriba annual examination thingjinba amadi institution ahum sigi demand fangdriba fawba akanba khongjung changchilagani hairi GDC JNMDA SSBD Music College ki student union ahumna puna sinduna siri Balmukanda Deaf Music College SSBD da pangthokpa pawgi mifam amada SSBD student union gi general secretary PS Mahendran hai Manipur University of Culture gi MA course ta mingchanbigi matangda thokliba wathok asi loisindana lairakpa tha ahum pharakle UGC gi satna kanglonda su ayaba piriba Manipur University amadi mapan gi university kayada su MA tambagi ayaba piriba SSBD Music College Government Dance College amasum JN Manipur Dance Academy gi Bisarat diploma galoinana UGC gi graduation loiraba mahiroising Manipur University of Culture MA course ta tamba yaro habiki mayokta institute ahum asigi student union amba amadi kimaksna puna punsinaduna khongjang kaya sangshinduna rakli aikoi gi demand tabibagi mohota lateral entry have a course ama hapsinduna graduation loiraba mahiroising bu Manipur University of Culture gi BA last year 5 and 6 semester da tamananaba notice thoraki adubo khongjang loi singna madugi mayokta leptuna hanba leitana khongjang sing sangshinduna lakli university asina thabak tawba asini atopa university singna yaudraba fawbada aikoi gi mairoi sing kananaba awangba thakta pukhatnaba MU sina honafam thoktabra hangladuna masida kana yeliba mairoi singsu yetpham thoktabra hainasu hanglakli MUC gi oja khara amasu mairoi kharani institute ahum sigi bisarat diploma khaktana MA tamgi hairi haina university asigi chancellor amadi miyamda lana hairibasi amuk hanna tawbigano loinana
MUC की authority amastum student union की lusingbasingna Manipur lengana sakhanglaba institute ahum sigi certificate sanadi haina miyam media na singbada tattana lauribasi athuba matamgi manungda lali haina singdorakadabani natrabadi makhoi gi mathakta logi oiba mateng lauragani haina maknasu makhatana phungdoraki makha satharak poina top maruiba paw kharanam aingona shiragiba maral yaningde MLA Kaksing ACG MLA Mayanglam Rameshorgi Matakta Kaksing Municipal Council gi Councillor Singna Print Media gi Khutang Shiragliba Maral Yaningde Miyamda Lan Uhanbani Haina MLA Rameshorna Pawmising Fundokre Pawmising Unaba Mada MLA Hai Kaksing Municipal Council na Kaksing Market number 1 Nongna Saba Loiraba Dukan Kun Lottery Taunaba Tauribasi Asingbadi Hana mamana councillor sing na makoi ki saruk sing kansinduna dukan khara khaktamak lottery taunaba thorang nambadigi asigumba aranba thawong asi tawhan bidanaba mohot department da wakat khibani hiram asigi matangda mohot department na council asigi matakta inquiry ama sathakibani inquiry dugi matungina mohot ki director na councillor sing na dukan manga makoi gi oina reserve tawba Yaroi dukan kunmak miyam pak sana khanganduna nauna anauba process tawduna lottery tawgadabani haina hokiba January sachet kuntrada thokibar order o amana khangalakibani haikenasu pawsna makhatana phungdorakli loisilakpoina topa maruiba paw kharanamu navy officer ama lakh taragi demand hingna mai thaduna hatkre hokiba January kuntrada Chennai digi phakiba sei kungatruk suraba navy officer ama mapu phakiba miyoisina Maharashtra gi Palghar district ki umang amada hingna mai thatoklamle hairi mahak ke apokpana maram moiraga hospital pukhatpada laikanaba ngamduna laikhidra hairi police na ahanba phangba report ki matungina thawdo osida victim oiriba Suraj Kumar Dube kauba officer asi January kuntrada maki posting mafamna duty hankibada Chennai airport manakta miyoi ahumna phaduna pukraba matung lakh taragi demand tarokhi Makpu Chennai du numit humni phajinduna thamlaba matung makpu fariba miyoi singasina Maharashtra gi Palghar district ki Tarasari area da mafam hongdoki haukiba irai numiki ayukta maki makhong amadi makhut punsilaba matung hingna mai thakibani hari dobena senanaba honaki adubu maki haksangi saruki sada maudradi maina sakibana kanbang ngahmukide hari police na phongdorakpada mahakna laik sidringagi mamangda Thokiba thawdoksing adugi matana wari liram khiyari misi sigi matana maralebasing athubu matamda fanana bidama IPC gi section 302 amadi mari lenaba section singi makara case ma register tawkre mara asida Metiles Dube gi apokpana maki masano pagi asum aran athubada phangan binaba mari lenaba sing akan madiman tawrakli henasu pawsna makatana phongdorakli Loisilakpana topa maruiba paw manamu officer phawbo rehab center leiba yauri Anil Kumar Mr. Miyam da natana lengaki loisang na mathaw toriba officer sing phawba mayai kawa chinjaki ipakta iraknaduna rehabilitation center leiba yaunari India pumada mayai kawa chinjakna miyoi kangnuk kayana nisagi ipakta tarakliba maruina haurakliba nahasingda landarakliba sidagi kalhaunaba pandamda Lengangna Pekaliba Nasa Mukta Bharat campaign gi saru amoina district administration Bisnupur sinduna Risk and response to drug and substance abuse haiba thimda nomugyoba capacity building program on drug and substances abuse district asigi manung sanba sunu sipade ngasi pangthokiba thoram aduda saru yaraduna Moirang police station gi OC Anil Kumar Phungdokre hen spaw mana makhatana phungdoknarakli loisilakpoina topa maruiba paw khrana mu Khundrakpam kendra gi MLA yumnam khunau da sangba yaroi hen miyamna boycott tawkre Khundrakpam kendra gi MLA TS Lokesur yumnam khunau awang lekai amadi makha lekai gi miyamna lekai sida sangba yaroi hen yumnam khunau gi miyamna mifam ama pangthoklaba matung phirep lauraga boycott tawkre ngasi yumnam khunau pukhiba playground da yumnam khuno awang lekai amadi makha lekai da tariba yumna sahum gi yankai rom gi manung da sani gi yankai na saru yaduna mi pham laba matung ware pasi lokhibane ngasi gi mi pham adu student club yumna khuno na sinduna pangthokibane mi pham adu ga mari leina student club yumnam khuno gi president ningthau Bikram na permission da phongdorakibida
Yumnam Khunauda Lisang Sina Nungsi Sanana Khundaminaduna Lagliba Yumnam Khunau Awang Laikai Amadi Makha Laikai Asi Kendra Sigi MLA na Khatnana Basili Basit Lebak Thibane Thaudo Asiga Mari Lenana Committee Tarukna CM Kiba Lining Thau Pukiba Laikan Busu Miyamna Thingzele Yumnam Khunau Awang Laikai Amadi Makha Laikai na Ngasi Miyam Phamduna Lauribu Warre Basibu Ngaktan MLA na Laikai Sida Changlak Patarabadi Madugi Apapatagi Daita Masana Pugadabani Haba Wafam Tamlaki and spouse the Makatan Fungdorogli. Adu Mem Ainang Sipatoki Sakipis the Suki Blanki Pika Yars Piani, and thank you.